All Assam Manipuri Students Union AMMSU na shinduna kumja lising ani tara tarukta gi leptana chatharakpa Yaoshang gi Thouram chahi asigi oinasu Hojai gi Gouranagar Young Sporting Club ki shanabung da ngarang Houdokhre Mapan subo ina pangthokliba Thouram asi Manipur hojik oiriba irang gi phibam asigi yenglaga harau kumhai ki oiba Thouram sing yaudana sana khotnabaga mari leinaba Thouram khaktamak pangthokli chahi asigi oina Thouram asida tongan tuanba club kunga mathoina saruk yari haudopagi Thouram aduda Manipuri Sahitya Parishad Assam gi Hojai District Committee ki President Ten Subam Maniharna athoiba mitunglen oina saruk yaduna haudokhi Thouram asiga mari leinana AMMSU Hojai gi advisor Duiza Mani Sarman hai chahi khudingi pangthoktuna lakpa Thouram asida sports literature amasung cultural program kya pangthokhi adum oinamak chahi asigi oinadi sana khotnabagi event sing khaktamak pangthoklagani sana khotnabagi Thouram sing asida Hojai district ki manung chana leiba Maitai khul kayadagi lakpa sanaroi singna saruk yari sports meet asida Manipurdagi lakpa referee kya su saruk yaduna mateng pangli Yaoshang kumhaida irang tawduna chatkigada naharol kya bu sana khotnabada mai onsil hannaba amasung makoi bu pukning thogatnabagi pandamda Thouram asi sinbani haina su mahangna makhata ki फेस्टिवल की नमादा थोकलिबा अखोइदबा थबक कया अखोइगी नहारोल सिंगसे अखोइना फेस्टिवल की लेबा फिलोसफी दगी दोंगानबा माइगा यमना चत्तुना ओना तैनबा थबक हमदा एंगेज तौरकबा सिदगी अखोइना नहारोल सिंगी वाखललोनबु साना खोदबा कल्चर अमदि साहित्य की माइगैदा वसलन्दुना अफबा लमदा खतबै दमकता यावशंग कुमै सिना ऑल असम मणिपुरी स्टूडेंट यूनियन के माइगैदगी पटजबा